Ngasi ayuk anganba sarukta Imphal East amadi Imphal West ki tongan mafam anida sakhangdabasingna bom ani thamlamba thengnakre. Imphal East ki kongba ketri lekai da leiba Khuraizam Navakanta apokpa leikitraba budhagi yungi gate mamangda hand grenade ama thamlamba ngasi ayuk pung 6 makhairom tabada thengnakhe. Khuraizam Navakanta asi hauze cap and PD da OST rise oina thabak puriba misakni hairi. Amaromda Imphal West District ki lamsang tauthong apaibi Thoroism taba lambida leiba Hindustan Construction Company Limited ki gate tasu ngasi hand grenade ama thamlamba thengnakhe. Bom animak police na tek takaidana lokhatkre hairi. Khundrak Pam Assembly Constituency ki Harau Roda ngasidagi yumthong khudingda thaknanaba afaba ising Khundrak Pam AC gi MLA TS Lokeshwar gi kuthangdagi fanghankre. Inglising ani tara humdoida model khul on kraba Harau khul asi public haidal oina ising pirambani matamaduda yung khuding ising pipangamkhide. Ngasidagi yung khuding chaksang khuding da ising piba hokre. India government ki yung khuding gi afaba thaknanaba ising piba gi pandamda Harau Water Supply Committee gi local MLA ga khushamnaduna honakhimani. Imphal gi Mahabali Mandir na leiriba Hanuman Mandir gi yong singda Healthy India, Healthy Manipur Mission gi makhada social worker Maitram Sanatombana lafoi sing pijakre. Handak tapangtho kiba Bihar gi Mikhalda mai paglakraba National Democratic Alliance ki MLA sing ngasi makhoi gi luchingba ma khananaba Patna da unagadori. Bihar gi Chief Minister oiramba Nitish Kumar bu mifam asida anoba luchingba oina khallaba yari. Bihar ki NDA da yauriba political party sing haibadi BJP, JDU, Hindustani Awam Morcha amadi Bikasil Insan Party dagi karakhiba mihut singna Bihar da anauba government ama semnabagi matangdasu wa khanagani. Bihar da anauba lengak ama puraknaba amadi luchingba ama khananaba BJP na makhoi gi mai paglakhraba MLA singi maraktagi luchingba ama khananaba mifam asi fangadori. Hariba mifam asi gi Observer Defense Minister Rajnath Singh na oigani. India da COVID-19 na naraba anoba mioi masing lising nifung mathoiga chama nauna thengna khibaga loinana India gi oina apunba positive oikhiba migi masing apunba lak marifunipan lising tara mariga chaunga humbudra mapan sukre laina asidagi nauna mioi chamri nifu taret siba thengna khibaga loinana India gi oina hojik phawda mioi punna lak amaga lising kunga mapan chatruk kunthra manga yokre haukiba pung kunmari asida mioi lising amaga chaunga subna ahum leina asidagi phagalakhibaga loinana hojik India gi active case masing lak mariga lising humbudra mapan chani tara taruk leire hojik phawbada pungpham asida mioi lising nifuni thoiga chama yankhai taruk discharge taukibaga loinana hojik phawbada apunba mioi masing lak marifuni thoi lising manga ga chatret kunga nipan discharge taukre. Pakistan ki maikai tagi ngahak laitana line of control da ceasefire thugairi wasigi matangda India na kanwa mongda yaningda ba phongdokre. India ki Ministry of External Affairs na India da leiriba Pakistan ki High Commission da Pakistan na ngahak laitana ceasefire chana kanglon thugairi wasigi matangda tauhandana wa akanba wafam thamke. Masigi mathakta Jammu amadi Kashmir gi ngangkhai da leiriba LOC da chaliba tha asigi tarahumdoida nongmai kapsilaktuna micham mari sian khiba amadi taramapan amabuna asok apan nanghan khiba thong adu tauhandana ba wafam thamke. United States ki anoba president oiragataba Joe Biden mahaki deputy Kamala Harris amadi hauziki oinadi president oina phom puriba Donald Trump na maigi kumai Dipawali na lakpada India gi miyamda yaifa pauzal pirakle. Joe Biden amadi mahaki loina bi anina India da leiriba Hindus, Jain, Sikhs amadi Buddhist singda Dipawali na lakpada nungai yaifaba ma puraklasanu haina Twitter da tweet torakpa warol amada irakle. Kamala Harris amadi mahaki mapuroiba anina su Twitter da tweet torakpa amada India gi mipung khudimakta numit asina nungai yaifaba puraklasanu haina irakle. President Donald Trump na su thagalakiba photo amada thaumai thanduna Happy Diwali haina thaba photo ama thagalakpaga loinana India gi miyamda yaifa pauzal pirakle.